Tabiri basi Akashvarni imphal ni. Hauzin ungtil gapung 1 minute kun gani pan chalakle. Manipuri da maroi bapau tabirasi. Akashvarni imphal huju phawgi maroi bapau. National Tobacco Control Program ki makhada District Tobacco Control Cell Imphal West na sinduna Tobacco Free Youth Campaign 2.0 ngasi mayang langjing high school da pangtokre. Campaign asida school asi oja sing class 7, 8, 9 amasung 10 gi maidoi sing na saruk yaki. Delhi Vidhan Sabha Mikhal gi board ahujik shanti ina thadanari ungthil pung ama phawda board thadanabagi chang sada. Kuntra humde dasmik ahum ama oidi. Board namidang wairam pung taruk phawba thadanagani. Uparashtrapati Jagadip Dhankar su Delhi ki North Avenue polling board thadaki. Uttar Pradesh ki Prayagraj da pangthokliba Mahakumbh Mela da Pradhan Mantri Narendra Modi na ngasi Tribeni Sangam da iruptuna lai khurumkhre. Social media da thagat pawarol amada Sri Modi na hai Tribeni Sangam da irupa achi isor huningjabagi achetpa masakni. Mumbai da ngasi dagi Reserve Bank of India ki numit huni sathagadaba Monetary Policy Committee ki mipam hauragani. Kendra ki Rural Development Mantri Shivraj Singh Chauhan ngasi lebak sin bathungba da water set jatra hongdok lagani. Jammu Kashmir su Rajya ki Rural Development Mantri Javed Ahmad Darna jatra achi hongdokani. Jatra achina ising yoksinba amasung lebak lehau kanbada chauna kanaba piragani. Ngarang dagi Jammu Kashmir ki ngaksel hi matang New Delhi da jatharawiba mifam gi ngasi nini chanba namita Gre Mantri Amit Shah na sababati oiduna hojo pangthokli. Sikkim ki PM Sri Government Senior Secondary School Namchina awang nongpot Rajya Singh oina Green School ki rating phangba amatang ariba school oire. Center for Science and Environment sinduna piba Green Carnival amasung Green School Award ising ani kun manga ngarang ni Delhi da yenthoki amasung Uttarakhand da jathariba kunthani par suba National Games da Manipur ki Shobhi Richum Hau Jajo Nupigi Boxing ki kilogram 53 dagi 53 phawba kangloki semi final changle pauloi jare. Manipuri da maroi bapau tabiri.